Miyoi bagi punsi tambangam de Alfred Kangam Athar huji yamna aruba masagi laina amana na adana lai kuire ma bu popi ba mapabung AS Athar tam amagi cabinet minister oina Manipur praja miyam gi thawai pubiramba ahal do si tha kharagi mamang da lai khidre mapa lai khidaba matam do mahak ICU gi famung da tadra lai ribani hospital huji phawda mapa lai tre habse khangbu khangam kiroi adugum balayo kharba ma bu pokiramba mapa aduna taigong thadokna chakhraba matamda mapa adugi asiba thawai yaudra hakchang do Delhi dagi Imphal da porokdala mathau mangam tawbada mahak masala ko bahongam gide huji suma se ICU da koina lairubadagi na base fajana phabanam dadana chak phawbada sadadana drip kaptana adukki matik ma se hospital da laikan dadana huji lairi ha bayam khangdaba singna luraba Manipur gi sugumba isuzida Alfred karai chakre Alfred mangre da social media da ikhanar pado mahak sen khibanate lot khibanate liver da kanna na badagi huji phawbada mak se wangang bangam dadana layeng dana laibani na sigumba yumpham yaudaba vote ka haudaba mina pai haijam dasida Manipur gi praja miyamna thajabiganu Manipur police tagi thadorokwa update amada ngaki mamangda intelligence based operation ma security force na ti kasom litana masum skibungi jaga singda security force na satakri hari operation asi Ukhrul district ta hawkibu tang taruk July English ngani ga kunga tarukta security force da ambush tawbaga mari lena satakhiba operation amani haibu operation siga mari lena miyoi uhum detain tawri hari loinana lawu singu basing makhatana phajana sathari amasum dukan sing amasum NH 202 sarok sin tawda athingba leitana dukan thong hangba loina sathari paw Manipur police tagi update ama makhatari atopa paw madana Kukizau council na official Ministry of Home Affairs MIC amasum Intelligence Bureau IB gi official sing KJS na unakhibaga loina political solution purana bagi damakta memorandum amasu kushna khri atopa thajana odiba paw madana cabinet meeting pangthokre hari nagam sumite minister sarugaki loina Kuki minister su online ki thangna yawki hari karam hiram na khanaki haiba haujipa ko ni sapsana khamangamdre bu wapma thamnaragni makhata ba update me ampur ngaiminasi Koki terrorist na landarak pada India lenga na tumina laisin ba yaning di haidan wakat mi pham satakri Koki narco terrorist na landa masida khundari ba maite mas naga phurup singa landarak pa sida India lenga na khangsin usina dana laitok pa yaning di haina ngarang takhel maira pai bi lo singbi longjam ongbi malem ngan bi na phong thokri lup manga gi miyeng makhada TYWO takhel TYDA takhel awang laikai WYC takhel debakol DYDC takhel mamang laikai takhel apun mamaira pavi takhel village authority amasum kharam kunjasna punu kusamna duna India na semgat pa khune ki lanmina terrorism gi thawng chathaduna misa miyam gi lanthum yummai tha ba khutak te lephalu haiba demand ngarang takhel community hall pangto ki bo wakat mi phamadura longjom malem ngan mi na wapam asi phungduk laduna makhatan hai Koki narco terrorist na Meetei singbu temsing na bu honarak pakhak natana nagapur phawba temsing na ba horaglaba phawba India lenga asina tumina lesson ba sina takpadi Koki narco terrorist bu khunek oina sisinabaga sapmanari Manipur gi minister na singi mapam kayada satuna lamdam asida santi purana bu honari adubu Koki narco terrorist na hauzik naga amasu Meitei furuki matakta yung kaya may tharak padana tana ngamay kapsin bana sing bathawong sing leptana sa tharakli basi lamdam asigi miyam ni yaning dekhi wakat mi pamadura saruk yakibi mayra paibi gi thawmi es hais nitiana hai lamdam asigi singa masum tampaki mafam singda thukli wirang asi hauzik pali lenga asin athupa matana loisinuna tangdulai taba lamdam amu ohna bo hona biu kanglup singi marakta khatna saina bu yauna mihat mipurgi thawdok sing tholiba asi khudakta lephalwai ngasigi wakat mi pamatu da terrorist na misam hat pa lefalo Manipur mutat pa yaroi haina thaba placard kya paiki loinana kholau kya shlauki loinana wakat mi pamadura lup manga gi lusing basing gi mekai degi su lamda masida hauji oiriba phiba masida miyam na kari tawdagi habigi matangda wafam kya phungdo khiari Amaromdana India government Koki narco terrorism bu khunek oina sisinari
lamdam asik yellow furuk maitei amadi nagasingda atamdana kuki narcotirisingna tuan ba landa kesa tharagli masida India government tuminya lairibasina takpadi kuki narcotirisingbu India government na khunek oina sizinari haina takhelgi mera paibi longjam malemnganbi kobi man phongdokri wafam asingarang amuko poirelei marol amwoba kuhuramadi MSF ki mi makhada TYWO takhel TYDA takhel awanglekai UYC takhel debakhol TYBC takhel mamanglekai takhel apun mamaira paibi takhel village authority to sen phau kharamamadi kangu singjin khunaugi mera paibi loinana punna satakhiba wakat mifamda longjam malengbi na phongdokhibani Malemgan binahai sin koki narcotiris sa tharagli bathong singa sida India government na tumina lairi basi yaningdi koki narcotiris na maitei sing tem sing na bohona rak pakhak na tana naga puru phau tem sing rakli se minister na singi mapong kya satuna lamda masi butang dulai taba purak na bohona rabasu koki narcotiris na di masigi mayok ta naga amadi maitei fruki yumai thaba numai kapsilak pana sing ba left na sa tharagli basi yaningdi Masigi wakat mipamaduda sarugya kibasing na kulaw kya sulaw kiyari. Rajasthan ki accident na mga Sire ahum na Sokle hari. Rajasthan ki Balotra districta kana thauduna lakpa SUV amana truck amada thomjin badigi Miyoi mga sikhibaga loinan atopa ahum na Sokle haina police na phongdokri. Police officer amana phongdokpigi matung ina thaudodu nahan numidang athingbada Balotra district ki Badiawas kun manakta Wamar Yodpur National Highway Thokibani Mangnai ki mamangna thauduna leiba truck amada maninglom dagi thomjin maduda SUV edur tolakpa Miyoi ahum khudakta sibaga loinana atopa mangana arupa phiamda sokhi asokpa singna du khudakta Balotra da leiba Naita Government Hospital pukhalaba matung Yodpur da leiba hospital amada refer tokhi adubu asokpa ani amasu laikatna bangamdana siki hena mangna phongdokhi thaudo adubu mari rendana police na case ma lokhotpaga loina thigatpigi thabuk sa thari hainasu official singdana phongdorakli Myanmar military junta na thataru ki manungna nupi sahunga kunthra gani thoi hakri leba asagi yumlo nariba Myanmar ge lengak pairiba military junta buleba duki Burmese Women's Union BWU na Myanmar sana kangon gi wang military na lengak pai bani haina maral sirak pagaloina na military junta gi lanmi sing malem gi lebak singna yaroi daba war crime amasum crime against humanity gi thawong sing sa tharak pagaloina na saliba kumjai ni singani ga kunga taruki January amadi gi horaga June kunthra phawba tha taruki manungna nupi chahunga kunthra ga nuthi hatri haina phongdorakri military junta na Hard Kibani Hariba Nupi Messing asi Union Asina Tuan ba media report singdagi Khomjin Mani Haridana. Dasing namak military junta na hard kiba Myanmar gi nupi masingdi Hariba Sidigi